nupi ju nupi manaba sado ni mai manaba saga sanaga do ne ada khoi na saba maitei khoi role si pakta ba adu tare haidi ngasa haina gi bedo khoi gi laira ma sai mai do adu masidi aije pura samjalagi ko hanam ta hangatseroi mandi ngasa gi angang sing kai sing lahi da bu yamna nuai gi da ngakna du nuai tra dom tik sauni kari gino ni moina som satna leba wari ngista mung do wa do sa ta ngista imung di ngang gyan ta do na chalaga mung do sa do mu hapsalak do ada maude di am hen ngang na ningai leite aduna nei na mayam su lui ngang na khabni na hori dai ama gatang ni chang jabam dai sim gatang di hai ge na to bune ai basi ya ge record to su yaw wi ya ba ja ni ai khoi gi maitei sing si ai khoi masen saina wase karigumba koi martagi kanagumba mana asoiba nangre asoiba matawgre audi da hanjin chaibagi koi da chanabi audi da koi gi nature ma leye kudamoina nahan koi marup kanona ju pandi gre koi marup kano mana koi gi lady mana hojik buffer zone laite adum satba ke sukaite psychological kenone na haena adumana hagi budu chumbuji awi kitang mana kitang henjan buji awi kudamoina buffer zone laite singna buffer zone ba laite asidi assam rifle na adum pandong to bune simidi sing na haire na ko azu the lady do na haibu su madi in good faith ta haibune ori mana di akoi puning chau thokna bane na akado bi akoi na keno togdoino psychological king ni masidi nan tok pe na mana sum haibune madu akoi na dum ignore tok thok pe ya haibana madu dai da hanjan na muk to Facebook tagan nai ko adu aina ga su ya ai ne yauru guna te ai minga hapsalak na WhatsApp group ma daga so ubuda hojiki haiba ladies mayam changna personal attack to aina kari no ne moin to sa sibo yadi ju masu maitei dam tani na lehingjari ni maitei dam tani na tawjari ni adu mauda moin hekta laiba ning masi makhoi na khwari hena laiba ning badawna mana kitang ahen ba kitang nge mai hena hairu habi dam ta hanjen hadi mana haigi bi to context sam dani moin han seminar kenoma to gi notice kenoma to gi bani adu da mana saigi buffer zone leite di governor su haire aduga adu jumana haidu lan banati sumna gi mana aidi salina haibudo hoi saigi maru rajesh na hagi ba koi gi sigi kanu lambi se khungjai gi mati am chang bu nati da kilometer 35 kunong tani kangla tombi dagina kangla tombi baudi am chali kangla tombi de mete gi jaga ori dina ko kangla tombi dagina kanu babu se koi gi kangpupi mate kilometer tara train ban si matek sidane matek si ju india government thawin tawni india namin tawni modi sa na tawni ne thawin tawni mayam noi khangne duni maiti la lo mayam check tawna bu thamba mogi kanu ne ba khungjai gi nong ba ni india government loire thamba ne sidi adana moina loje bu hidu ato kadra ne khoi myam sawe adana adana moidi thawin thami thaga kulai pidna paisa pidna thamgi moi stipend lising taruk ga pi na dong thami ne di o kanu sing go wani na government gi kanu de ju thore du ne adu bai khoina khara lawe da bu hekta india government na moi gi hui du bu kamai to no moi ha to kadra ha to ina tha lai ga ne dum ana hire ju dum lai ga ne ba ka pai su lai roi ba to bu bai khoina kamai to no ma si situation ja kun handle to da gi da kun khangje ga do ne ba adu gi khangje ga do bu du khang da gi ni aduni akoi ni ngasi akoi gi problem ni haje akoi di yumda thoiba issue si chinau myam pai chai chinau myam tana ke do ji na tana bai mahuta ma na hero sabam to we khoi se kari haji ge hero saba hagadra ma mi khuni general ni abi mong da dum ma to ko pangto da to se asini akoi de goi sathi bse kudam ni goi hajeri se kudam akoi gi ke no de haje ge social civil society organization manipur ya me hojik kogi civil society organization bi na te ko adu hairage frontier jingje makoi di moi matung da cho ba group na koi back to ga sen thum je walan da ni na makoi na ni koi mai te singi represent to le rise
ꯂꯩꯔꯤꯕꯁꯤꯡꯁꯤ ꯑꯃꯠꯇ ꯄꯨꯟꯗꯕꯅꯤ ꯌꯦꯡꯕꯤꯌꯨ ꯑꯃꯅ ꯑꯃ ꯉꯥꯡꯒꯅꯤ ꯑꯃꯅ ꯑꯃ ꯉꯥꯡꯒꯅꯤ ꯑꯃꯅ ꯑꯃ ꯇꯧꯔꯦ ꯑꯃꯅ ꯑꯃ ꯇꯧꯈꯠꯂꯛꯀꯅꯤ ꯁꯤ ꯃꯌꯥꯝ ꯄꯨꯟꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯌꯥꯔꯣꯏ ꯑꯗꯣ ꯄꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯒꯤ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯔꯛꯆꯔꯁꯤꯅꯅꯤ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀꯣꯗ ꯑꯩꯈꯣꯏꯅ ꯀꯣꯀꯣꯃꯤꯗ ꯑꯩꯈꯣꯏꯅ ꯐꯣꯛꯁꯇ ꯃꯣꯏ ꯄꯨꯟꯗꯦꯅ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅꯕ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯔꯛꯆꯔꯗꯨ ꯂꯩꯇꯦ ꯍꯥꯏꯕ ꯅꯪ ꯈꯣꯡꯖꯥꯏꯁꯤꯡꯒꯤ ꯅꯥꯒꯥꯁꯤꯡꯒꯤ ꯄꯨꯂꯤꯁꯤꯗꯤ ꯃꯣꯏꯒꯤꯗꯤ ꯌꯦꯡꯕꯤꯌꯨ ꯁꯣꯁꯥꯏꯇꯤꯒꯤ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯔꯛꯆꯔꯁꯦ ꯆꯔꯆꯀꯤ ꯈꯨꯠꯊꯥꯡꯗ ꯂꯣꯏꯅ ꯁꯝꯖꯟꯕꯅꯦ ꯇꯣꯞ ꯇꯨ ꯕꯇꯝꯁꯦ ꯍꯥꯏꯔꯥꯔꯀꯤꯀꯦꯜꯅꯦꯕ ꯁꯤ ꯆꯔꯆ ꯍꯥꯏ ꯆꯔꯆꯁꯤ ꯃꯈꯣꯏꯒꯤ ꯆꯔꯆꯀꯤ ꯀꯩꯅꯣꯁꯦ ꯑꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗ ꯂꯣꯏꯅꯃꯛ ꯈꯨꯡꯒꯪ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯈꯨꯡꯒꯪ ꯆꯤꯡꯒꯤ ꯂꯩꯀꯥꯏ ꯑꯗꯒꯤ ꯇꯝꯄꯥꯛꯇ ꯑꯣꯏꯔꯣ ꯂꯩꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯔꯥꯔꯀꯤꯀꯦꯜ ꯑꯣꯏꯕ ꯆꯦꯟ ꯑꯃꯅ ꯀꯃꯥꯟ ꯑꯃ ꯃꯈꯥ ꯆꯠꯂꯤꯅꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯇꯦꯗꯅꯀꯣ ꯍꯥꯏꯁꯤ ꯆꯔꯆꯀꯤꯗ ꯃꯁꯖꯤꯠꯀꯤꯁꯨꯅꯤꯀꯣ ꯒꯨꯔꯨꯗ꯭ꯋꯥꯔꯥꯁꯤꯅꯤꯀꯣ ꯃꯈꯣꯏꯗꯤ ꯑꯁꯤꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯍꯦꯛ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯁꯤꯗ ꯃꯁꯤꯗ ꯐꯖꯅ ꯀꯜꯆꯔ ꯇꯧꯔꯒ ꯁꯦꯝꯃꯛꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯒꯤꯅ ꯉꯁꯥꯏꯒꯤ ꯙꯣꯇꯤ ꯀꯨꯔꯇꯥ ꯀꯜꯆꯔ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯔꯤꯕ ꯃꯥꯟꯇꯣꯞꯀꯤ ꯃꯄꯨꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯖꯦꯅꯔꯦꯜ ꯉꯥꯛꯇꯅꯤ ꯃꯣꯏ ꯃꯁꯦꯟ ꯃꯣꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯨ ꯇꯧꯒꯗꯒꯦꯅ ꯑꯗꯣꯝꯗ ꯑꯗ ꯃꯤꯒꯤꯗꯤ ꯁꯤꯒꯤ ꯍꯥꯏꯔꯥꯔꯀꯤꯀꯦꯜ ꯑꯣꯏꯕ ꯐꯖꯕ ꯆꯦꯟ ꯑꯩꯈꯣꯏꯒꯤ ꯀꯃꯥꯟꯁꯦ ꯁ꯭ꯇꯔꯛꯆꯔꯁꯦ ꯐꯖꯅ ꯁꯦꯝꯃꯛꯈ꯭ꯔꯕꯅꯤꯅ ꯃꯗꯨꯒꯤꯗꯣ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯗ ꯑꯔꯨꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤꯗ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨ ꯁꯨꯛꯂꯩ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯨꯟꯗꯦꯅ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅ ꯑꯩꯈꯣꯏꯗꯤ ꯐ꯭ꯔꯦꯒꯃꯦꯟꯇꯦꯠ ꯁꯣꯁꯥꯏꯇꯤꯅꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯦꯛ ꯃꯌꯥꯝ ꯊꯥꯡꯒꯠꯆꯕꯗꯣ ꯃꯌꯥꯝꯗꯤ ꯁꯥꯎꯕꯤꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯍꯣꯔꯥꯏꯖꯟꯇꯦꯜꯂꯤ ꯚꯔꯇꯤꯀꯦꯜꯂꯤ ꯄꯨꯔꯥ ꯃꯆꯦꯠ ꯃꯆꯦꯠ ꯊꯣꯛꯅ ꯊꯨꯒꯥꯏꯕꯤꯔꯝꯃꯕꯅꯦꯕ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯊꯣꯠ ꯄ꯭ꯔꯣꯁꯦꯁ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯔꯤꯂꯤꯖꯤꯌꯁ ꯀꯩꯅꯣꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯃꯒꯁꯤ ꯇꯤꯟꯅꯕ ꯌꯥꯗꯅ ꯊꯨꯒꯥꯏꯔꯝꯃꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯅꯁꯨ ꯍꯦꯛꯇ ꯄꯨꯟꯒꯗ꯭ꯔꯅꯤ ꯀꯩꯅꯣꯝ ꯊꯣꯛꯑꯦꯅ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯚꯦꯂ꯭ꯌꯨꯁꯤꯗ ꯑꯗꯨꯒꯨꯝꯕ ꯄꯨꯟꯅꯕꯒꯤ ꯀꯩꯅꯣꯁꯤ ꯀꯔꯤꯝꯇ ꯁꯤꯁꯇꯦꯝ ꯑꯃꯗ ꯀꯔꯤꯝꯇ ꯍꯥꯞꯄꯤꯔꯝꯗ꯭ꯔꯕꯅꯦꯕ ꯋꯦꯔꯦꯁ ꯃꯁꯖꯤꯠꯀꯤ ꯑꯣꯏꯔꯣ ꯄꯥꯉꯟꯁꯤꯡꯒꯤ ꯑꯣꯏꯔꯣ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯠꯂꯤꯕ ꯅꯥꯒꯥꯁꯤꯡ ꯑꯣꯏꯔꯣ ꯑꯗꯒꯤ ꯈꯣꯡꯖꯥꯏꯁꯤꯡꯕꯨ ꯑꯣꯏꯔꯣ ꯁꯤꯒꯤ ꯃꯣꯏꯅ ꯆꯠꯂꯨꯔꯤꯕ ꯀꯩꯅꯣꯗꯤ ꯃꯣꯏꯒꯤ ꯔꯤꯂꯤꯖꯤꯌꯁ ꯁꯤꯁꯇꯦꯝꯁꯤꯗ ꯐꯖꯅ ꯁꯤꯒꯤ ꯁꯤꯁꯇꯦꯝ ꯄ꯭ꯂꯥꯅꯤꯡ ꯑꯁꯤ ꯁꯤꯗ ꯌꯥꯎꯔ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯕꯅꯤꯅ ꯃꯇꯝꯒꯤ ꯚꯦꯂ꯭ꯌꯨꯁꯨ ꯆꯞ ꯆꯥꯅ ꯇꯝꯕꯤꯔꯛꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯡ ꯑꯃꯗ ꯇꯧꯁꯤ ꯍꯥꯏꯅ ꯄꯨꯡ 2-3ꯗ ꯂꯥꯛꯀꯗꯣꯏꯅꯤ ꯄꯨꯡ 9ꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯅꯁꯤꯀꯣ ꯍꯥꯏꯔꯒ 7ꯗ ꯂꯥꯛꯀꯗꯣꯏꯅꯤ ꯑꯁꯤꯒꯨꯝꯕꯁꯤ ꯃꯤꯒꯤꯗꯤ ꯁꯣꯁꯥꯏꯇꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯐꯖꯅ ꯁꯦꯝꯃꯒ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯗꯗꯤ ꯅꯨꯡꯇꯤꯒꯤ ꯗ꯭ꯔꯤꯜ ꯇꯧꯕ ꯁꯤꯄꯣꯏꯒꯨꯝꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯂꯝꯍꯥꯡꯗ ꯁꯥꯟꯅꯔꯝꯕ ꯃꯌꯥꯝꯗꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯤꯂꯥ ꯌꯦꯡꯁꯦꯅ ꯆꯪꯁꯤꯜꯂꯛꯑꯒ ꯃꯃꯥꯡ ꯊꯥꯅꯕ ꯍꯣꯠꯅꯕ ꯆꯪꯁꯤꯜꯂꯛꯄꯒꯨꯝꯕꯅꯦꯕ ꯑꯗꯨꯅꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟꯗꯤ ꯍꯦꯛꯇ ꯃꯤ ꯑꯃꯅ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏ ꯃꯥꯁꯨ ꯏꯟ ꯒꯨꯗ ꯐꯦꯠ ꯍꯥꯏꯖꯔꯤꯕꯗꯨ ꯃꯌꯥꯝ ꯆꯪ ꯃꯥ ꯈꯤꯇꯪ ꯁꯣꯏꯈ꯭ꯔꯦꯅ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯕꯨ ꯄꯔꯁꯣꯅꯦꯜ ꯑꯦꯇꯦꯛ ꯇꯧꯗꯅ ꯃꯥꯒꯤ ꯃꯤ ꯑꯃꯒꯤ ꯗꯤꯒꯅꯤꯇꯤꯐꯥꯎ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯃꯥꯅ ꯇꯧ ꯅꯪ ꯇꯧꯔꯤꯁꯤ ꯁꯣꯏꯔꯦ ꯃꯔꯨꯞ ꯁꯤ ꯈꯤꯇꯪ ꯆꯨꯝꯖꯟꯁꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅ ꯁꯖꯦꯁꯟ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯑꯁꯤꯅꯤꯗ ꯑꯩꯈꯣꯏ ꯀꯜꯆꯔꯗꯁꯤ ꯃꯤꯒꯤ ꯋꯥꯟꯇꯦꯀꯣ ꯑꯩꯈꯣꯏ ꯃꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯒꯤ ꯋꯥꯟ ꯑꯩꯅ ꯍꯥꯏꯖꯔꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃꯗ ꯂꯥꯜꯂꯦ ꯍꯥꯏꯕꯅꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃꯗ ꯂꯥꯜꯂꯦ ꯍꯥꯏꯖꯅꯤꯡꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯜꯆꯔꯗ ꯑꯗꯨꯒꯨꯝꯕ ꯍꯦꯜꯗꯤ ꯑꯣꯏꯕ ꯚꯦꯂ꯭ꯌꯨꯁꯦ ꯇꯝꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯗꯕ ꯀꯦꯔꯦꯛꯇꯔꯁꯦ ꯂꯣꯏꯅꯃꯛ ꯀꯜꯆꯔꯒꯤ ꯀꯦꯔꯦꯛꯇꯔꯒꯤ ꯗꯦꯐꯤꯁꯤꯌꯦꯟꯁꯤꯗ ꯚꯥꯏꯇꯥꯃꯤꯟ ꯗꯦꯐꯤꯁꯤꯌꯦꯟꯁꯤꯅ ꯃꯦꯗꯤꯀꯦꯜ ꯇꯥꯝꯗ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯦꯔꯦꯛꯇꯔ ꯗꯦꯐꯤꯁꯤꯌꯦꯟꯁꯤꯁꯦ ꯂꯩꯖꯔꯕꯅꯦꯕ ꯃꯩꯇꯩꯁꯦ ꯃꯗꯨꯒꯤ ꯀꯦꯔꯦꯛꯇꯔ ꯗꯦꯐꯤꯁꯤꯌꯦꯟꯁꯤꯁꯨ ꯂꯩꯇꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯅ ꯃꯗꯨꯗꯅꯦꯕ ꯑꯩꯈꯣꯏ ꯀꯣꯛ ꯊꯥꯗꯖꯕꯗꯤ ꯑꯁꯦꯡꯕꯗꯤ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯁꯤ ꯗ ꯑꯥꯏꯗꯤꯌꯥꯁ ꯑꯣꯐ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯁꯦ ꯃꯩꯇꯩꯒꯤ ꯀꯦꯔꯦꯛꯇꯔ ꯗꯦꯐꯤꯁꯤꯌꯦꯟꯁꯤꯁꯤ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯖꯕꯅꯦ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ESTꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯅꯝꯕꯔ 1ꯅ ꯊꯝꯃꯛꯏꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁꯁꯤꯗ ꯃꯣꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯕꯨ ꯑꯣꯟꯅ ꯇꯩꯅꯅ ꯑꯩꯈꯣꯏꯗ ꯁꯦꯄꯔꯦꯇꯤꯁ ꯑꯣꯏꯅ ꯂꯧꯔꯒ ꯈꯣꯡꯖꯥꯏꯁꯤꯡꯗ ꯄꯨꯔꯥ ꯐꯦꯚꯔ ꯇꯧꯔꯒ ꯃꯈꯣꯏꯅ ꯄꯥꯝꯕ ꯁꯨꯝ ꯇꯧꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯋꯥꯍꯟꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯥꯎꯁꯜꯂꯤꯁꯤꯗꯤ ꯃꯇꯝꯒꯤ ꯐꯥꯏꯌꯔ ꯐꯥꯏꯇꯤꯡꯅꯦ ꯗꯤꯖ ꯐꯥꯏꯌꯔ ꯐꯥꯏꯇꯤꯡ ꯃꯦꯖꯔꯅꯦꯕ ꯑꯩꯈꯣꯏꯅ ESTꯒꯤ ꯃꯇꯥꯡꯗ ꯐꯥꯏꯌꯔ ꯐꯥꯏꯇꯤꯡ ꯃꯦꯖꯔꯅꯤ
WMC na aduga Modi government na ko da unfairly ko deal to base masi jo ko fair fighting ne adu ai ko basic ko ba core issue di hari ba maite ko maite punba ya da bagi maite gi ko gi character deficiency kamai to no we no maite ko na tina ba ya de maite ko self respect leisure ba self dignity later ba character da yamna awat pa ngatan pik than ma du community mo e kari de gi no ju khanga bani na ko atai na khangda WMC ma du khanga bani na kamai to mention ji ke ha de na ko madu da ne ba ko na WMC na emphasis p de lakse ba se ada ko na samne ha da ko gi mai ko character je ko na mayam da kari ha na thuk se gi dhoti kurta culture dhoti kurta culture ne ha je ta du ni adu masi amada saugum je amada saugum man je ko historical sei chohumda sei somsida madugi aram lambi da lana ko tambira khare ko pubira khare aduna ko de lana haire lana khange lana chatna ade kuina kugi to kudi akuina lana ko life ki vision na malai ba sisu akui sai shu sing da kuina lana o shum tambiri aduni ko sai marup singna mi di IS officer dagi na pion bhawba odagi mogi kano dagi common man dagi na kuigi leader bhawba amata oi harise mo sai mo social system to religion ki kano da platform da tambira ki drill to ga sema ki to akoi den adu happy akoi den na nagi na oi ge chorum ni seba to je ge chadu nang macha ni mana to kuram oina to minagi sab seven mind ma koi da happy ra pa na mara moina koi na akoi masin ju amaga nushina da amaga mushina da nushina ni shina di respect on di nushina bani dinner din sina ko dinner bus tambira tre na ko kana bane amaga aduni ko mite ni mob culture se osigen sai maru kanon haibi ki ba rajesh na haibi ki ba ngale kauna ne do siring ngale kauna du wakta ni man di keno ko wado ko na mi this how ngai later man di maite ko ki that itself is the character of the maite asini na wall media council asigi character si akuna kamai to na masi ama cho ya maru crisis masi character si kamai to na masi kano se mapung bhada ba maitei si sembal sabalo do murti gumbane maitei gi character se ko murti ne na lawren law se ko ko gi statue ne law se character se ko gi mitam ne law se koi context da ko je saraga artist na pajana saraga loi phatring da artist na thamamagum saba loi driba mi gu mane koi mate se aduna masi hana ne koi na kano da koi ki emphasis pira masi hana koi chumthok pa masang bane ai koi ne khwadi lu ji mate koi character sineba aduni ado ngasidi matam si chu yamna sangjan grabna ina makha yamna tajaning de thenge adu aina hajaning ba matang di akhoi si amaga kari haji ke respect to ba jealousy je pokna da ba ai samne har di kho mase ai haidi am haini masi wa haije kudam ni ban WMC ji ba kana am kharna masi chairman jina dum man to kuma tawe ada akhoi kano akhoi secretary moi khana pangtau to bujani akhoi na moi de cooperation pibugi artha thokti gai bo wakhal je khan barain khalle maram di kaino ko asi wall media council ngasi bahut to pusita ko to pusita akhoi maru arum na sahagi bo mi som sami le ngani kanom to se ba akhoi gi ata tai dum na aidi mi ama ni gi khakta gi thabak ni akhoi yaw kum ji haiba dum na su si adum thui ko mase hoi masi ngasagi maitei character du ni ko aya again asida jo mu shaung ga le shaute maram di kaino bo ai khoi maitei gi character ne amadi lai bune wahi ama ai khoi si kari haji ge ai khoi gi character da saba lo rakta ba karak saba lo do mi do na khoi character sida ai khoi masin amaga ma yengjen na ba ai do haidi amaga crab culture ai khoi crab culture de muk sathi ba crab culture ni kamai to lo de kari mana phagi dore aina phagi dore haiba adumda aduni go sagi group singju mana phira logi dore mana khudei logi dore haina adumda chat padawna
ꯑꯗꯨꯅꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯁꯦꯝꯅꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯋꯥꯔꯜ ꯃꯤꯇꯤꯛ ꯀꯥꯎꯟꯁꯤꯜꯅ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯌꯥꯝ ꯆꯝꯕ ꯀꯩꯅꯣꯅꯤ ꯌꯥꯝ ꯍꯝꯕꯜ ꯑꯇꯦꯝꯅꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯁꯦ ꯑꯩꯈꯣꯏ ꯄꯥꯋꯔ ꯄꯥꯏꯅ ꯍꯣꯠꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯑꯥꯏꯗꯤꯌꯥꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯄꯤꯅꯤꯡꯕ ꯑꯥꯏꯗꯤꯌꯥꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯃꯄꯨꯡ ꯐꯥꯗꯕ ꯁꯥꯕ ꯂꯣꯏꯗꯕ ꯃꯤꯒꯨꯝꯕꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯁꯣꯔꯤꯁꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯗꯤ ꯃꯁꯤ ꯐꯖꯅ ꯗꯥꯏꯒꯅꯣꯁꯤꯁ ꯑꯩꯈꯣꯏ ꯇꯧꯔꯨꯔꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯗꯥꯏꯒꯅꯣꯁꯤꯁꯁꯤ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕꯅ ꯅꯣꯏꯁꯤ ꯂꯥꯜꯂꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯌꯥꯝꯅ ꯅꯣꯏꯅ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯒꯤ ꯗꯥꯏꯒꯅꯣꯁꯤꯁ ꯁꯣꯔꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯝꯖꯒꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯋꯤ ꯑꯥꯔ ꯑꯣꯄꯟ ꯑꯩꯈꯣꯏ ꯃꯥꯏꯟꯁꯦ ꯑꯣꯄꯟ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯥꯏꯟꯁꯦ ꯀ꯭ꯂꯣꯖ ꯑꯣꯏꯗꯦꯕ ꯑꯗꯨꯑꯣꯏꯗꯤ ꯑꯩꯈꯣꯏ ꯁꯤ ꯂꯥꯜꯂꯕ ꯑꯩꯈꯣꯏ ꯆꯨꯝꯊꯣꯛꯆꯒꯦꯕ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯅ ꯇꯧꯖꯔꯤꯁꯦ ꯑꯩꯒꯤ ꯂꯅꯥꯏ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜꯒꯤ ꯂꯅꯥꯏ ꯅꯠꯇꯦ ꯑꯣꯖꯥ ꯀꯨꯟꯖꯨꯒꯤ ꯂꯅꯥꯏ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯅꯥꯏ ꯑꯃꯅꯤꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯦꯛꯁ ꯍꯥꯏꯁꯤ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯦꯛꯁꯇ ꯄꯥꯋꯔꯐꯨꯜ ꯂꯩꯕ ꯉꯁꯤ ꯃꯦꯗꯤꯌꯥ ꯀꯩꯅꯣ ꯄ꯭ꯂꯦꯠꯐꯣꯝ ꯂꯩꯇꯕꯅꯤ ꯑꯦꯛꯁꯇꯒꯤ ꯍꯦꯟꯅ ꯄꯥꯋꯔꯐꯨꯜ ꯂꯩꯕ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯛꯁꯁꯤꯗ ꯆꯪꯁꯤꯟꯖꯔꯒ ꯄꯔꯄꯁꯂꯤ ngasi modi government gi moina tawhidaba tawiba raj dharm ngakdaba raj dharm sunga ngaktana pangchanaraga manipur issue jibu ona tainabu mongda moina portray tawraga makhui aran thabuk tawbada justify tawno honaribda kun expose tawse adugi damtani latest koina nahan haijabada modi government na tawrise asidagi hena ꯑꯩꯈꯣꯏꯒꯤ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ ꯑꯗ ꯌꯧꯅ ꯍꯥꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯌꯨ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯃꯤ 50,000 ꯂꯩꯅ ꯀꯔꯤꯒꯤꯅꯣ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯍꯥꯡꯍꯟꯗꯅ ꯅꯣꯏꯅ ꯍꯧꯖꯤꯛ ꯉꯔꯥꯡ ꯑꯉꯥꯡ ꯑꯃ ꯍꯥꯠꯂꯤꯁꯨ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯤ ꯑꯁꯤ ꯃꯌꯥꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯨ ꯅꯈꯣꯏꯅ ꯇꯧꯔꯤ ꯍꯦꯟꯃꯟꯒꯦ ꯔꯥꯖ ꯙꯔꯃ ꯉꯥꯎꯅꯦ ꯃꯣꯗꯤ ꯁꯥꯍꯦꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗꯤ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯄꯥꯏꯗꯅ ꯑꯩꯈꯣꯏ ꯂꯥꯟ ꯍꯧꯔꯁꯨ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯉꯁꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯏꯟꯗꯤꯌꯥ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯉꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯅꯤ ꯍꯥꯏꯔꯒꯗꯤ ꯂꯥꯔꯖꯦꯁ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯏꯟ ꯗ ꯋꯥꯔꯜ ꯍꯥꯏꯔꯤꯅꯦꯕ ꯑꯁꯤꯗꯤ ꯃꯣꯗꯤ ꯈꯛꯇꯒꯤꯁꯨ ꯅꯠꯇꯦꯕ ꯑꯃꯤꯠ ꯁꯥꯍ ꯈꯛꯇꯒꯤꯁꯨ ꯅꯠꯇꯦꯕ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨ ꯄꯤ ꯖꯣꯒꯤ ꯑꯗꯤꯇ꯭ꯌꯅꯥꯊ ꯉꯥꯛꯇꯒꯤꯁꯨ ꯅꯠꯇꯦꯕ ꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯦꯕ ꯍꯣꯏ ꯑꯩꯈꯣꯏꯅ ꯅꯝꯕꯔ ꯒꯦꯝꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯡ ꯌꯥꯝꯗꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯤꯡ ꯌꯥꯝꯗꯕꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯀꯟꯇꯦꯛꯁꯇꯁꯨ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯍꯦꯛꯇ ꯌꯦꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯟꯇꯦꯛꯁꯇꯁꯨ ꯑꯗꯨꯉꯥꯏꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯡꯅ ꯍꯥꯏꯈꯤꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯅꯦꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯩꯈꯣꯏꯒꯤ ꯈꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯗꯨ ꯂꯩꯔꯤꯕ ꯃꯄꯥꯟꯒꯤ ꯑꯥꯏ ꯑꯦꯁ ꯑꯣꯐꯤꯁꯔꯁꯤꯡ ꯆꯪꯉꯒ ꯑꯥꯏ ꯄꯤ ꯑꯦꯁꯁꯤꯡ ꯆꯪꯉꯒ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯕ ꯑꯩꯈꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯉꯝꯃꯝꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯦꯝ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯅ ꯍꯥꯏꯕꯗꯣ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕꯅꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯑꯥꯏ ꯑꯦꯁ ꯑꯣꯐꯤꯁꯥꯔ ꯁꯥꯎꯗꯧ ꯅꯠꯇꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯚꯣꯠ ꯌꯣꯜꯂꯦ ꯑꯩꯈꯣꯏꯅ ꯚꯣꯠ ꯄꯤꯔ ꯀꯥꯕ ꯅꯠꯇꯦ ꯃꯩꯇꯩꯗꯤ ꯚꯣꯠ ꯌꯣꯜꯂꯒ ꯑꯩꯈꯣꯏꯅ ꯚꯣꯠ ꯌꯣꯟꯖꯕꯅꯦꯕ ꯑꯗꯨꯒ ꯁꯦꯟ ꯄꯥꯏꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯂꯩꯔꯒ ꯃꯣꯏꯅ ꯚꯣꯠ ꯀꯥꯕꯅꯦ ꯑꯗꯨꯅ ꯍꯟꯗꯛ ꯑꯩ ꯉꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯁꯤ ꯑꯌꯨꯛꯁꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯑꯣꯏꯅ ꯑꯃ ꯊꯥꯔꯛꯑꯝ ꯃꯌꯣꯜ ꯀꯩꯅꯣ ꯑꯣꯏꯅ ꯑꯃ ꯊꯥꯔꯛꯑꯝꯃꯦ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯃꯅ ꯂꯣꯌꯔ ꯑꯃꯅ ꯑꯗ ꯑꯩꯈꯣꯏ ꯑꯅꯧꯕ ꯀꯔꯤ ꯃꯥꯌꯣꯟ ꯔꯥꯖꯒꯤ ꯑꯅꯧꯕ ꯃꯥꯌꯣꯟ ꯑꯃ ꯀꯥꯏꯅ ꯇꯧꯅ ꯊꯥꯔꯛꯑꯦ ꯑꯩꯅ ꯍꯥꯏꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯒꯦ ꯑꯩꯈꯣꯏꯅ ꯚꯣꯠ ꯌꯣꯜꯂꯤ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯐꯪꯉꯣꯏꯌꯦ ꯂꯝꯕꯤ ꯃꯥꯡꯒꯅꯤꯌꯦ ꯃꯩꯇꯩꯅ ꯌꯥꯝꯅ ꯁꯤꯗ ꯂꯤꯇꯔꯦꯆꯔ ꯇꯧꯔꯨꯅ ꯌꯥꯝꯅ ꯁꯟꯗꯣꯛꯅ ꯁꯤꯗ ꯃꯍꯥꯚꯥꯔꯠ ꯔꯥꯃꯥꯌꯟ ꯇꯧꯕꯤꯗꯉꯥꯏꯁꯨ ꯂꯩꯇꯦ ꯃꯩꯇꯩꯅ ꯚꯣꯠ ꯌꯣꯟꯕ ꯂꯦꯞꯁꯦꯕ ꯑꯩꯈꯣꯏꯅ ꯀꯦꯟꯗꯤꯗꯦꯠꯇ ꯇꯥꯏꯅꯒꯨꯝꯁꯦꯕ ꯀꯦꯟꯗꯤꯗꯦꯠ ꯅꯣꯏꯅ ꯄꯩꯁꯥ ꯄꯤꯕꯅꯤꯅꯦ ꯍꯥꯏꯕ ꯅꯠꯇꯕ ꯀꯦꯟꯗꯤꯗꯦꯠꯅ ꯄꯩꯁꯥ ꯄꯤꯔꯤꯗꯣ ꯄ꯭ꯔꯖꯥꯅ ꯐꯛꯇꯅ ꯂꯧꯔꯤꯕꯅꯤ ꯁꯤ ꯈꯪꯕꯤꯌꯨ ꯀꯦꯟꯗꯤꯗꯦꯠ ꯀꯅꯥ ꯄꯩꯁꯥ ꯄꯤꯅꯤꯡꯕ ꯃꯤ ꯑꯃ ꯂꯩꯄꯣꯟꯇꯦ ꯄꯩꯁꯥ ꯄꯤꯅꯤꯡꯕ ꯃꯤ ꯂꯩꯇꯕꯅꯤꯀꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯩꯁꯥ ꯄꯤꯅꯤꯡꯕ ꯅꯠꯇꯦ ꯄꯩꯁꯥꯗꯣ ꯐꯛꯇꯅ ꯃꯨꯜꯂꯒ ꯂꯧꯔꯤꯅꯦꯕ ꯀꯦꯟꯗꯤꯗꯦꯠꯇꯒꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯩꯁꯥ ꯀꯦꯟꯗꯤꯗꯦꯠꯇꯒꯤ ꯄꯩꯁꯥ ꯃꯨꯟꯅꯤ ꯈꯜꯂꯕ ꯀꯦꯟꯗꯤꯗꯦꯠꯇꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯑꯩꯈꯣꯏ ꯚꯣꯠ ꯄꯤꯅꯤ ꯈꯜꯂꯕ ꯑꯗꯨ ꯃꯩꯇꯩꯗꯤ ꯇꯧ 99% ꯃꯩꯇꯩꯅ ꯚꯣꯠ ꯄꯤꯕꯁꯦ ꯑꯗꯨꯅꯦ 99% ꯑꯣꯐ ꯃꯩꯇꯩ ꯚꯣꯇꯔꯁꯦ ꯑꯗꯨ ꯉꯥꯛꯇꯅꯦꯕ ꯆꯥꯝꯃ ꯃꯅꯨꯡꯗ ꯑꯃ ꯑꯅꯤꯒꯗꯤ ꯌꯥꯎꯔꯝꯕ ꯌꯥꯏꯀꯣ ꯄꯩꯁꯥ ꯂꯧꯗꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯦ ꯚꯣꯠ ꯄꯤꯁꯦꯕ ꯑꯇꯩꯗꯤ ꯏꯚꯟ ꯑꯣꯐꯤꯁꯔ ꯐꯥꯎꯕ
presiding officer si kanu natro officer natro gazetted officer ne presiding officer mai proposal bilodi yon banga mai te ne mamani one either in case or in kind yoli ne aduna ai khoina ishadagi hana khangna vote to piba matamda aina vote pibse lemna piyo yengo phatta blengo akoi di vote ai vote to pibne vote yole akoina until unless akoina vote maitei na vote yon bal lepri makai akoi lambi se songphang phangwe ha ekta mangi ne lambi se aduni ngasai plan yaw da plan yaw da ase akini mi khwali na cancer gen sati ba na bane ngasi akoina nari se aduna maitei khoi gi di number 1 to do isha hana layang si ai character se hana layang si ai furan bi li chat se tok se ba ai gi thong gi bang thok se ba kana na thingmung ngam dei no mai te lami da khongjai lama na thingmung godro mai te lak ta ga taruk lai ri se tra thu tra se lai se kana thingmung godin history da je khoi di amna thongna pha bani ma ngai pai pu tho sing gi sa za na ta ni adu ngasi mai te di ayam bo ore se kari da gi ni koi character yaw da gi ne character wo koi character build up toroba afaba character koi social value da afaba social value che dhoti kurta culture sinataba asingba yamna meaningful oiba character healthy oiba character se koina nurture ton sangula ba kana umum tra mai ti bu thing moye this is our strong belief manje koina hygiene na man te se koi history dagi atopa society ke atopa community singi prithvi ngasi contemporary in the whole your past history to su yin khai jabane until and unless ekoi maintain ekoi character ekoi lamchat sajat ekoi character se masi wo hek semto ba kanam tan maintain bu thing ekoi mai pa kana ba anyway asidi thing bu oire asi hajer ga maya pro woman kurmjari